Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau kanglaipak apunba kholawgi update gi lokhucharke kene Burma da maningtamli khara leiradi junta gi khutta sire hairaklani Burma da CNA ga JRA ga kapnakre nakal animakta asi ana kaya yaunare hairi West ki fayeng amasung taren pokpi ani gi marakta maitei khul ngakna balairiba Nipan suba MR gi post gi battalion asigi rising day ga mari lenana nongmai round khara kapthorok padagi manaknak padalai riba jaga dagi su Kuki singna landarak poi ningduna volunteer singi maikei dagi nongmai round khara kapthok narakre thaudo aduna maram oiraga manaknak padalai ba miyami painarure adubu konadi thaudo adu khangnarak padagi miyamgi mi painaba adu koknakre haina pressna phangba paw amana hairi Mizoram gi jail da lairakhibi Myanmar dagi nupi inmate ani Nanthokhre chenkre thi humbagi thabak chathari Mizoram gi Champhai district ta leiba jail dagi Myanmar gi inmate nupi ani Nanthokhre chenkibadagi police na thi humbagi thabak chathari jail dagi Nanthokhre chenkraba miyoi sing adudi Myanmar gi Sagang region dagi Soinu Valley Elias Bunsuleni amadi Chin state ki manung chana leiba Khomawi village dagi Laicham Mawi kawi Mizoram police official amana phongdokhibada Laicham Mawi hariba nupi asi mamangda Aizol da leiba women central jail dagi Nanthokhre chenbagi case amasu laikre mamang chahi ki November 13 da mahak jail dagi Nanthokhre chenkraba matung security na chahi asi May 13 da Champhai district dagi fakibani matam adudagi mahak Champhai district ta leiba jail da leirakhi mayai kaba drug Lalonitik taubagi case ka mari lenana mahak police na phangbani inmate nupi ani asi jail dagi Nanthokhiba asiga mari lenana Champhai district jail gi official kharagi mathakta action laukhatlagani Nanthokhre chenkraba miyoi ani asi fanabagi damakta police na jail asiga koiba khul kayada thi humbagi thabak chathari matau karamna Nanthokhibano haibadu chapchana thigatkani hairi Jammu and Kashmir gi Kulgam district ta khuthokna bada terrorist manga Hatkhre security personnel ani sokle Jammu and Kashmir ki Kulgam district ta security ka khuthokna bada terrorist manga Hatkhre security personnel ani aso apan nangkhre security official amana phongdokhibada intelligence ki akaknaba report ama phangbadagi Kulgam district ki manung chana laiba Behibag area da Jammu police amadi central force ki akhanaba team amana operation chathaki combined force na cadre amadi Behibag area da Konshin duna thi humbagi thabak chathaki security na operation chatharingai manungda khangaudana afaba makal gi khusukulai sijinaduna terrorist singna attack chatharaki maduda security personnel ani aso open nangki Indian army amadi Jammu and Kashmir police na handuna nakal ani gi marakta akanma mawong da khuthongnaki maduda terrorist manga hatki Kedar amadi Kulgam district ti mafam kharada terrorist group kharana chathok chasin tawbagi report lakpadagi combined force na sangsinduna makoi ufanaba honakhibani Laskar e toibaga samnaba terrorist ama hatlaga matungda makha taba operation da terrorist sing asi mathang hatpangam khibani Jammu and Kashmir gi Gagan Girda micham kaya on naibagi thabak chathabada chenaba Johed Ahmad Kauba miyoi amasu police na hatpangam khi Union Home Minister Amit Shah na National Security Guard ki personnel yaba special task force ama semnaba khangan balaikre NSG yaba counter terrorism unit asi athuba matamda Jammu and Kashmir da leiragani JNK gi tongan ba district tara da terrorist sing operate tawbagi report lakpana security na akanba thabak lokhatpa haure micham da target tawrakpana maram oiraga security na mikup nahum sing na terrorist ki movement asi khangdok na bahotna duna lakli makhata na chingnaba mafam kaya da operation chathakigani haina su makhata ri CM amadi mahaka loina basing loishin gadabani hairuba Facebook ki admit police na lakhotkre CM amadi mahaka loina basing loishin gadabani haina post tawruba Facebook ki admin police na lakhotkre hairi police na lakhotkhrama piyo adudi Thaubal district ki manung chanba Lairong Thalmaya lekai dagi ningombam dingku kungani thoi apokpa and Nando Imphal West district ki manung chanba Kwaithel makha thokchom lekai hino khongnem bidagi Malem ganba laithangbam kungama thoi apokpa El Tomba amadi Kakching district ki manung chanba Kairang makha lekai dagi thongam Roman kuntraga mapan apokpa laikhidraba Gangani fagalaba miyoi asi duty magistrate Imphal West ki mamangda puthoklaba matung mohang paung chathanaba numit mangani police custody da remand lauthakre hairi pawsina hai fagalaba miyoi asina admin oiba Facebook page Manipur News Group 2024 da Manipur Kansi Hairabadi Chief Minister amadi ma ki left hand right hand minister sing loishin mathau tai haiba post ama thagatki page aduda punsi minai haina mingthonba Facebook account amadagi post thagalaklaba matung hariba miyoi asina admin oiba Manipur News Group ta su thagalakhibani hiramasiga mari lenana makoi police na fagatkibani hairi Manipur High Court na Li Sipriya gi Facebook thingkibagi mayokta meta da notice issue tongnaba khangankre Li Sipriya da Swami Afghanis based chessmaker award 2024 piduna ikai khumnaba utkadauri
High Court of Manipurgi Justice Hatkhre Mizo Kuki bench na ngarang Manipur lengakna Lishpriya machin menaba mahakki official Facebook account thingjinbagi mayokta Facebook Meta da notice issue tawnaba khangankhre. Manipur lengakki maikaidagi Lishpriya gi post kayana other community Kuki mabukning nungairoidaba wafam kaya phongki haina phongdoragli. Lishpriya gi petition adu senior advocate Khaidem Mani advocate Maihobam Rakesh advocate Aribam Nanthokhre advocate Aribam Gautam Sharma amadi advocate Khangembam Samungau na punna tharakhibani. Loinana Manipur lengak amadi Bharat lengakki Ministry Information and Technology maikaidagi advocate Kamini Kumar na lepki hairi. Lishpriya gi maikaidagi phongdokhibada lengak haitraga angangi Facebook hekta thingjinba asi malemda angakpasingi manungda amani. Lishpriya faraba fatrabasu malemgi khwaidagi angang oina East Timor government makhada official youngest diplomat oina president amagi special envoy oiribani. Mahakki Facebook na malemgi miyamga pau faudok faujin tawnabada achauba chaingakki ngami haiba matagum Manipur lengakna mahakki machin menaba hotnabada Facebook hekta thingjilliba asi mahakki career hanthanaba hotnabaga chap manai hairi. Against listing tawduna ngarang famkiba Manipur High Court ki hearing aduda Justice Hatkhre Mizo Kuki maikaidagi chayol marigi manungda responses number ahum oiriba Meta Facebook na notice issue tawduna karigidamag Lishpriya gi Facebook account thingjingadawribano haibagi matangda pakhum piraknaba khanganki. Loinana mathangi hearing January 19, 2025 ta lepnabasu khanganki. Mathangi hearing numita interim order amasu pass tawgani haina supalli. Manipur State Commission for the Protection Child Rights Manipur lengakki commissioner hongi mathakta issue tawkiba notice amagi matung ina Manipur lengak Lishpriya kanguzamgi Facebook account thingjinliba sisiribamda imung amagi angang nupi macha ani yauna miyoik taruk tamthina Kuki na hatkiba thawdo adu aranba pauni madu lana Lishpriya na mahakki Facebook account da autopsy amadi postmortem report yauduna share tawki. Loinana matamdugi jirbamgi OC ibo tombina tawriba afaba thabak kayada Lishpriya na mahakki Facebook account na thagat wahai phongdokpana officer adugi punsida khudong thialakpa yai. Loinana Lishpriya gi post kayada under community Kuki gi mabukning nungairoidaba wafam kaya phongdoi haina su Manipur lengakki maikaidagi phongdoki. Loinana Lishpriya na aranba yumpham yaudaba pau kaya share tawi haina su palli madugi damak emergency order ama Home Department Ministry of Information and Technology da thaduna India manungda Lishpriya gi Facebook thingjinaba khangankibani. Lishpriya na su Manipur Chief Minister N Biren Singha gi pukning chingchinduna mahakki Facebook account thingjinbana official work kayada problem oire athuba matamda hangdokpinaba kayarak appeal tawba laikhrabani hairi. Amaromda Lishpriya da ngasi Hyderabad Democratic Sangha amadi malengi maming lairaba car company ama oiriba Mercedes Benz na Swami Agnivesh Chessmaker Award 2024 piduna ikai khumnaba utkadawri hairi. Irang sida economy gi fibam khwang yauna sokjin khibana miyam kham thengna awaba mayoknare Professor Binota. Manipur State Commission for Women gi hanagi chairperson Professor Dr. Binota Laimna Hatkhre thokliba irang sida lamdam asida economy gi fibam khwang yauna sokjin khibana ngasidi miyam kham thengna awaba mayoknare masi kannabagi damak sinthale pagi mahutta atoba khongjang changchinba matam oire. Wafam masi ngasi Manipur Press Club ki Loktak Hall da pangthokkiba 28 suba Women Association for Socio-Economic Development WASDEP ki mapok kumongi thoramda mahakna phongdokkibani. Mahakna makha taraduna miyoiba haibasi suraga chabani aduna mipum khudingmakna masa masagi tawjariba sinphamda thawai yauna nomduna senmitlon gi fibam phagat handuna chawkhat thorang paikhatsi. Lamyanba irabona haibiramba mitaidi ani suba punba tinaba yade haibiramba dusu ngasidi thokliba irang asi thengnanaba hotnabada karamna tina handuna mama oibi singna apunbagi khongjang changsin sige haibadu nainaba matam oire. Afaba khunai ama semnabagi damak WASDEP na sel thanduna icha singbo afaba achangba tungi mirol ama semna si haiki. WASDEP ki president RK Tharaksana na phongdokhibada mitai nupi sing yamna thongna lei adubu hojik Manipur da luchingba mayam asina amana amuk chingbada tawfom khangdre. WASDEP na nupi khunaibu chakhotnaba hotnabada senmitlon gi anawbu khongjang kaya changsinkre amadi afaba khunai amagidama afaba maheroi semgatnabagidama mama mapa anigi achawa thodang lai haiki. Ngasigi mapok kumon thoram asida tongan nupi lupsing luchingbising herikon gi president Y Surjit Khuman amadi thabaktagi potharaba district and session judge Aribam Notuneshwari na thoramgi phampaki leiting oiki.